Hello guys. ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯗꯤ ꯗꯦ 5ꯀꯤ ꯀꯣꯔꯁ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ. ꯉꯁꯤ ꯗꯦ 5ꯇ ꯑꯩꯅ ꯇꯧꯔꯛꯀꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯔꯀꯦꯠ ꯃꯨꯚ ꯏꯟ 3 phases ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯩꯅ ꯇꯥꯛꯂꯛꯀꯗꯣꯏꯁꯦ. ꯃꯥꯔꯀꯦꯠꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯅꯩꯅꯔꯛꯀꯗꯣꯏꯁꯦ ꯃꯥꯔꯀꯦꯠꯀꯤ ꯐꯦꯁ ꯑꯍꯨꯝꯁꯤꯅꯤꯀꯣ. ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯗꯕꯤꯗ ꯂꯣꯏꯕꯧ ꯐꯖꯅ ꯌꯦꯡꯕꯤꯌꯨ, ꯀꯥꯟꯅꯕ ꯅꯣꯂꯦꯖ ꯌꯥꯝ ꯐꯪꯒꯅꯤ. ꯐꯦꯁ 1ꯗ ꯑꯍꯥꯟꯕꯗ ꯇꯧꯔꯛꯑꯒꯦ. ꯑꯦꯀꯤꯃꯨꯂꯦꯁꯟ. ꯐꯦꯁ 1ꯗ ꯑꯍꯥꯟꯕꯗ ꯅꯩꯅꯗꯣꯏꯁꯦ ꯑꯦꯀꯤꯃꯨꯂꯦꯁꯟꯅꯦ. ꯑꯦꯀꯤꯃꯨꯂꯦꯁꯟ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯁꯤꯗ ꯗ꯭ꯔꯣꯌꯤꯡ ꯑꯣꯏꯅ ꯌꯦꯛꯂꯛꯀꯦ. 3 phases ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ. ꯑꯍꯥꯟꯕꯗ ꯑꯦꯀꯤꯃꯨꯂꯦꯁꯟ ꯁꯤꯗ ꯂꯩꯔꯦ. ꯑꯦꯀꯤꯃꯨꯂꯦꯁꯟ ꯍꯥꯏꯕꯗꯤ ꯁꯥꯏꯗꯋꯦꯁ ꯍꯥꯏꯕꯅꯤ. ꯑꯦꯀꯤꯃꯨꯂꯦꯁꯟꯗ ꯑꯩꯈꯣꯏꯗ ꯇꯥꯛꯅꯤꯡꯉꯤꯁꯦ ꯃꯥꯔꯀꯦꯠ ꯁꯤꯗꯒꯤ ꯃꯨꯚ ꯇꯧꯔꯛꯑꯦ. ꯁꯤꯗꯩ ꯑꯃꯨꯛ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯗ ꯔꯦꯖꯤꯁꯇꯦꯟꯒꯤ ꯖꯒꯥꯗ ꯌꯧꯔꯦ. ꯔꯦꯖꯤꯁꯇꯦꯟꯗꯒꯤ ꯁꯞꯄꯣꯔꯠ ꯁꯨꯃꯥꯏꯅ ꯕꯥꯎꯟꯁ ꯇꯧꯔꯒ ꯆꯠꯇꯣꯏꯅꯦ. ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯦꯀꯤꯃꯨꯂꯦꯁꯟ ꯍꯥꯏꯔꯦ. ꯑꯦꯀꯤꯃꯨꯂꯦꯁꯟ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯁꯥꯏꯗꯋꯦꯁ ꯍꯥꯏꯕꯅꯤ. ꯃꯇꯝꯗꯨꯗ ꯁꯤꯒꯤ ꯃꯇꯝꯗ ꯀꯦꯟꯗꯜ ꯃꯆꯥ ꯂꯥꯛꯀꯅꯤ. ꯀꯟꯐ꯭ꯌꯨꯖꯤꯡ ꯑꯣꯏꯕ ꯃꯨꯚꯃꯦꯟ ꯂꯥꯛꯀꯅꯤ. ꯃꯥꯔꯀꯦꯠꯅ ꯀꯩꯗꯧꯕ ꯀ꯭ꯂꯤꯌꯔ ꯗꯤꯔꯦꯛꯁꯟ ꯍꯥꯏꯕ ꯑꯃ ꯄꯤꯔꯔꯣꯏ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯔꯄꯣꯁꯇꯤ ꯀꯔꯤ ꯂꯩꯒꯅꯤ? ꯄꯔꯄꯣꯁꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯄꯣꯁ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗ ꯇ꯭ꯔꯦꯗ ꯂꯧꯕ ꯌꯥꯗꯦ. ꯃꯥꯔꯀꯦꯠꯀꯤ ꯄꯔꯄꯣꯁ ꯍꯥꯏꯔꯒꯅ ꯀꯩꯗꯧꯕ? ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯕꯤꯜ ꯇꯧꯕ. ꯇ꯭ꯔꯦꯗꯔꯁꯤꯡꯕꯨ ꯀꯩꯗꯧꯕ? ꯇ꯭ꯔꯥꯞ ꯇꯧꯕ. ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯦꯀꯤꯃꯨꯂꯦꯁꯟꯒꯤ ꯃꯇꯝꯗ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯕꯤꯜ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯔꯁꯤꯡꯕꯨ ꯇ꯭ꯔꯥꯞ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯥꯔꯀꯦꯠꯀꯤ ꯊꯧꯗꯥꯡꯅꯤ. ꯐꯦꯁ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯐꯦꯁ ꯑꯅꯤꯁꯨꯕꯗ ꯃꯥꯅꯤꯄꯨꯂꯦꯁꯟ ꯍꯥꯏꯒꯅꯤ ꯁꯤꯗ ꯄꯤꯔꯤꯁꯦ. ꯃꯥꯅꯤꯄꯨꯂꯦꯁꯟꯁꯤꯅ ꯁ꯭ꯇꯣꯞ ꯍꯟ ꯍꯥꯏꯕꯅꯤ. ꯃꯇꯝꯁꯤꯗ ꯀꯩꯗꯧꯔꯦ? ꯐꯦꯛ ꯑꯣꯏꯕ ꯕ꯭ꯔꯦꯛꯑꯥꯎꯠ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯁꯤꯗꯀꯣ. ꯐꯦꯛ ꯑꯣꯏꯕ ꯕ꯭ꯔꯦꯛꯑꯥꯎꯠ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ. ꯑꯞꯇ ꯑꯣꯏꯕ ꯌꯥꯏ. ꯑꯞ ꯍꯥꯏꯕꯗꯤ ꯃꯊꯛꯇꯅꯤ. ꯗꯥꯎꯟꯗ ꯑꯣꯏꯕ ꯌꯥꯏꯀꯣ. ꯍꯥꯏꯕꯗꯤ ꯁꯥꯔꯞ ꯑꯣꯏꯕ ꯁ꯭ꯄꯥꯏꯛ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨ ꯇ꯭ꯔꯦꯗꯔꯁꯤꯡꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯤꯡꯁꯦ ꯀꯩꯗꯧꯕ? ꯍꯤꯠ ꯇꯧꯔꯅꯤ. ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯦ? ꯇ꯭ꯔꯦꯗꯔ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯣꯁ ꯆꯠꯍꯧꯔꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯅꯤꯄꯨꯂꯦꯁꯟꯒꯤ ꯐꯦꯁꯇ ꯇ꯭ꯔꯦꯗ ꯂꯧꯕꯁꯦ ꯂꯨꯏ. ꯐꯦꯁ ꯑꯍꯨꯝ ꯁꯨꯕꯗ ꯑꯦꯛꯁꯄꯥꯟꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯁꯤꯗꯀꯣ. ꯑꯦꯛꯁꯄꯥꯟꯁꯟ ꯐꯦꯁꯇ ꯀꯩꯗꯧꯔꯦ? ꯔꯤꯌꯦꯜ ꯃꯨꯚꯅꯦ ꯁꯤꯗ ꯂꯥꯛꯀꯗꯣꯏꯁꯦ. ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯗꯤꯔꯦꯛꯁꯅꯦꯜ ꯃꯨꯚꯇ ꯂꯥꯛꯀꯅꯤ. ꯕꯤగ్ ꯀꯦꯟꯗꯜꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ. ꯀ꯭ꯂꯤꯌꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯨꯅꯤꯀꯣ. ꯃꯁꯤꯗꯗꯤ ꯇ꯭ꯔꯦꯗꯔꯁꯤꯡꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯐꯪꯉꯛꯑꯅꯤ. ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯁꯤꯀ꯭ꯋꯦꯟꯁꯇ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯐꯨꯜ ꯃꯥꯔꯀꯦꯠꯀꯤ. ꯑꯍꯥꯟꯕꯗ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯍꯥꯟꯅ ꯃꯊꯧ ꯇꯥꯏ ꯃꯥꯔꯀꯦꯠꯅ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯥꯅꯤꯄꯨꯂꯦꯁꯟꯒꯤ ꯃꯇꯨꯡꯗ ꯑꯦꯛꯁꯄꯥꯟꯁꯟꯁꯤꯗ ꯑꯣꯜꯋꯦꯁ ꯇ꯭ꯔꯦꯗ ꯂꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯃꯥꯔꯀꯦꯠꯅ ꯁꯤꯒꯤ ꯐꯦꯁꯇ ꯑꯍꯥꯟꯕꯗ ꯀꯩꯗꯧꯕ? ꯑꯣꯔꯗꯔꯁꯤꯡ ꯀꯂꯦꯛ ꯇꯧꯕ. ꯃꯥꯔꯀꯦꯠꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ? ꯑꯣꯔꯗꯔꯁꯤꯡꯁꯦ ꯀꯂꯦꯛ ꯇꯧꯕ. ꯐꯥꯔꯁꯇ ꯇꯧꯔꯤꯁꯦ. ꯃꯥꯔꯀꯦꯠꯅ ꯀꯩꯗꯧꯕ? ꯁꯤꯗ ꯑꯃꯨꯛ ꯁ꯭ꯇꯣꯞ ꯍꯟ ꯇꯧꯕ. ꯃꯥꯔꯀꯦꯠꯅ ꯁ꯭ꯇꯣꯞ ꯍꯟ ꯂꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯔꯦ? ꯃꯥꯔꯀꯦꯠ ꯃꯨꯚ ꯏꯟ ꯔꯤꯌꯦꯜ ꯗꯤꯔꯦꯛꯁꯟ. ꯁꯤꯗꯅꯤ ꯔꯤꯌꯦल ꯗꯤꯔꯦꯛꯁꯟ ꯂꯥꯛꯀꯗꯣꯏꯁꯦ. ꯑꯗꯨꯗꯤ ꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯍꯥꯏꯔꯛꯀꯦ. ꯑꯩꯅ ꯄꯤꯔꯛꯀꯗꯕ ꯑꯦꯛꯖꯥꯝꯄꯜꯁꯤꯡꯁꯦ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ. ꯁꯦꯜ ꯁꯤꯅꯔꯤꯑꯣꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ. ꯁꯦꯜ ꯇꯧꯕꯒꯤ ꯃꯇꯥꯡꯗ. ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯩꯗꯧꯕ? ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯥꯕ ꯌꯥꯕ ꯀꯥꯔꯨꯔꯅꯤ. ꯃꯁꯤꯗ ꯁꯦꯝꯗꯣꯏꯁꯦ ꯀꯩꯅꯣꯅꯤ? ꯏꯀ꯭ꯋꯦꯜ ꯍꯥꯏ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ. ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯒ ꯏꯀ꯭ꯋꯦꯜ ꯍꯥꯏ ꯁꯦꯝꯒꯅꯤ. ꯑꯗꯣ ꯃꯗꯨꯗ ꯀꯩꯗꯧꯔꯦ? ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯑꯥꯎꯠꯇ ꯇ꯭ꯔꯦꯗ ꯇꯧꯕ ꯕ꯭ꯔꯦꯛꯑꯥꯎꯠꯇ ꯇ꯭ꯔꯦꯗ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯅ ꯗꯥꯏꯔꯦꯛ ꯁꯤꯗ ꯕꯥꯏ ꯇꯧꯁꯤꯜꯂꯅꯤ. ꯃꯥꯔꯀꯦꯠꯇꯤ ꯔꯤꯚꯔꯁ ꯇꯧꯔꯛꯑꯅꯤ. ꯔꯤꯚꯔꯁ ꯇꯧꯔꯛꯏ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯞ ꯍꯥꯏꯁꯦꯀꯣ. ꯃꯥꯔꯀꯦꯠꯇꯤ ꯗ꯭ꯔꯣꯞ ꯇꯧꯔꯛꯑꯅꯦꯕ. ꯑꯗꯨꯅ ꯇ꯭ꯔꯦꯗꯔꯁ ꯃꯌꯥꯝ ꯑꯦꯀ꯭ꯌꯨꯃꯨꯂꯦꯁꯟ ꯐꯦꯁ ꯐꯖꯅ ꯈꯪꯉꯣ. ꯃꯦꯅꯤꯄꯨꯂꯦꯁꯟ ꯐꯦꯁ ꯐꯖꯅ ꯈꯪꯉꯣ. ꯑꯦꯀ꯭ꯌꯨꯃꯨꯂꯦꯁꯟꯗ ꯇ꯭ꯔꯦꯗ ꯂꯧꯒꯅꯨ. ꯃꯦꯅꯤꯄꯨꯂꯦꯁꯟꯗ ꯇ꯭ꯔꯦꯗ ꯂꯧꯒꯅꯨ. ꯑꯦꯛꯁꯄꯥꯟꯁꯟꯗ ꯇ꯭ꯔꯦꯗ ꯂꯧꯅꯕ ꯍꯣꯠꯅꯁꯤ. ꯄ꯭ꯔꯣ ꯇ꯭ꯔꯦꯗꯔ ꯃꯥꯏꯟꯁꯦꯠꯀ ꯕꯤꯒꯤꯅꯔꯁꯀ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ. ꯕꯤꯒꯤꯅꯔꯁꯤꯡꯅ ꯀꯔꯤ ꯈꯜꯂꯦ? ꯑꯍꯥꯟꯕꯗ ꯃꯥꯔꯀꯦꯠ ꯋꯤꯜ ꯒꯣ ꯑꯞ ꯑꯣꯔ ꯗꯥꯎꯟ ꯍꯥꯏꯒꯅꯦꯕ. ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯗꯤꯔꯦꯛ ꯀꯩꯅꯣ ꯇꯧꯕ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ. ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ. ꯄ꯭ꯔꯣꯁꯤꯡꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯕꯤꯒꯤꯅꯔ ꯑꯝꯇꯪꯒ ꯍꯥꯏꯖꯔꯝꯒꯦ. ꯕꯤꯒꯤꯅꯔꯁꯤꯡꯒꯤꯗꯤ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯋꯦꯕ.
ꯃꯊꯪ ꯀꯔꯤ ꯀꯦꯟꯗꯜ ꯆꯠꯀꯗꯣꯏꯅꯣ ꯃꯊꯪ ꯀꯔꯤ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯋꯦꯕ ꯄ꯭ꯔꯣꯁꯤꯡꯒꯤꯅ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯀꯗꯥꯏꯗ ꯂꯩꯔꯦ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯒ꯭ꯔꯦꯞ ꯇꯧꯔꯕ꯭ꯔꯥ ꯑꯗꯒꯤ ꯃꯥꯔꯀꯦꯠ ꯁꯇ꯭ꯔꯛꯆꯔ ꯁꯤꯞ ꯂꯥꯛꯑꯕ꯭ꯔꯥ ꯃꯥꯏꯅꯔ ꯁꯞꯄꯣꯔꯠ ꯅꯠꯇ꯭ꯔꯒ ꯔꯦꯖꯤꯁꯇꯦꯟ ꯀꯥꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯇꯣꯏꯅ ꯌꯦꯡꯉꯦꯕ ꯁꯤꯗꯅꯦꯀꯣ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯥꯏꯖꯔꯝꯒꯦ ꯃꯥꯔꯀꯦꯠ ꯍꯥꯏꯕ ꯄꯣꯠꯁꯦ ꯗꯤꯔꯦꯛꯁꯟꯗ ꯍꯥꯟꯅ ꯑꯣꯜꯋꯦꯁ ꯆꯠꯇꯦꯕ ꯃꯥꯔꯀꯦꯠꯅ ꯃꯨꯚ ꯇꯧꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯐꯥꯔꯁꯇ ꯆꯠꯀꯗꯕ ꯂꯤꯀ꯭ꯋꯤꯗꯤꯇꯤꯗꯒꯤꯗꯤ ꯀꯩꯗꯧꯕ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯍꯥꯟꯅ ꯁꯤꯗ ꯁꯦꯝꯒꯗꯕꯅꯤ ꯃꯥꯅꯤꯄꯨꯂꯦꯁꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯔꯦꯜ ꯃꯨꯚꯇ ꯂꯥꯛꯀꯗꯕꯅꯤ ꯀꯣ ꯃꯥꯔꯀꯦꯠꯅ ꯃꯨꯚ ꯇꯧꯏꯁꯦ ꯀꯩꯗꯧꯕ ꯔꯤꯇꯦꯜ ꯇ꯭ꯔꯦꯗꯔ ꯃꯌꯥꯝꯒꯤ ꯄꯩꯁా ꯂꯧꯊꯣꯛꯅꯕꯅꯤ ꯑꯍꯥꯟꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯍꯥꯏꯔꯤꯁꯦ ꯏꯟꯗꯤꯀꯦꯇꯔꯒꯨꯝꯕ ꯄꯦꯇꯔꯟꯁꯀꯨꯝꯕ ꯌꯥꯝꯅ ꯐꯣꯂꯣ ꯇꯧꯕꯤꯒꯅꯨ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯗꯦ 5ꯀꯤ ꯀꯩꯅꯣꯁꯦ ꯂꯣꯏꯔꯦ ꯗꯦ 6 ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ ꯗꯦ 7ꯒꯤꯗꯃꯛꯇ ꯚꯤꯌꯨꯋꯔꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ